ꯃꯌꯥꯝ ꯉꯁꯤꯗꯤꯀꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯐꯥꯎꯅꯐꯝ ꯂꯩꯌꯦꯕꯀꯣ ꯁꯤꯒꯤ ꯃꯅꯤꯡꯗ ꯑꯩꯈꯣꯏ ꯀ꯭ꯋꯥꯇꯔꯁꯤꯒꯤ ꯃꯅꯤꯡꯗ ꯑꯗ ꯐꯥꯎꯖꯜꯂꯒ ꯂꯐꯨ ꯂꯦꯜꯂꯨꯒꯦ ꯇꯧꯕꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯍꯤꯡꯒꯣꯜꯁꯨ ꯍꯧꯖꯤꯛ ꯌꯥꯝ ꯐꯖꯈꯠꯂꯛꯑꯦꯕꯀꯣ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯊꯥꯒꯤ ꯃꯌꯥꯝꯗꯣ ꯑꯗꯨ ꯐꯖꯅ ꯍꯧꯔꯛꯑꯦ ꯑꯗꯣ ꯃꯇꯦꯛ ꯑꯃ ꯌꯦꯡꯍꯜꯂꯛꯀꯦ ꯂꯐꯨ ꯂꯦꯟꯕ ꯆꯠꯇ꯭ꯔꯤꯉꯩꯗ ꯊꯥꯡꯁꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯈꯔ ꯐꯦꯡꯗꯣꯛꯑꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯔ ꯀꯟꯕ ꯁꯤꯒꯨꯝꯕꯁꯤ ꯌꯦꯡꯉꯒ ꯑꯗꯨꯝ ꯐꯦꯡꯕ ꯌꯥꯕꯅꯦꯕ ꯑꯗꯣ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯐꯦꯡꯉꯦ ꯐꯦꯡꯅꯕꯗ ꯄꯨꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯊꯤꯕꯝ ꯈꯪꯗ꯭ꯔꯦꯕ ꯊꯧꯕꯅꯦ ꯌꯥꯝꯅ ꯑꯗꯣ ꯃꯌꯥꯝ ꯆꯠꯁꯤꯜꯂꯛꯑꯣ ꯑꯩꯒꯤ ꯍꯤꯡꯒꯣꯜꯁꯨ ꯌꯦꯡꯉꯨꯔꯁꯦ ꯁꯤꯒꯤ ꯊꯥꯡꯁꯤꯅꯅꯦ ꯂꯐꯨ ꯂꯦꯜꯂꯨꯗꯣꯏꯁꯦ ꯂꯐꯨꯁꯦ ꯍꯥꯎꯕ ꯍꯥꯎꯇꯕ ꯈꯪꯗꯦꯕ ꯑꯍꯥꯟꯕꯗ ꯆꯥꯗꯣꯏꯁꯦ ꯑꯗꯣ ꯈꯪꯗꯦ ꯊꯥꯡꯁꯦ ꯂꯦꯟꯕ ꯌꯥꯗꯣꯏꯔꯥ ꯈꯪꯗꯦ ꯆꯠꯁꯤꯜꯂꯛꯑꯣ ꯚꯤꯗꯤꯑꯣ ꯅꯝꯕꯤ ꯍꯥꯏꯔꯒ ꯃꯤ ꯃꯥꯡꯗ ꯏꯀꯥꯏꯌꯦ ꯃꯥ ꯌꯥꯎꯕ ꯅꯠꯇꯕꯀꯣ ꯑꯩꯗꯤ ꯅꯝꯕꯤꯌꯣ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯃꯤ ꯃꯥꯡꯗ ꯏꯀꯥꯏꯌꯦ ꯃꯤ ꯎꯗꯕ ꯃꯐꯝꯗ ꯅꯝꯕꯤꯒꯦꯌꯦ ꯑꯗꯨꯗ ꯑꯩ ꯁꯥꯎꯅꯤꯡꯗꯩ ꯊꯜꯂꯛꯑꯕ ꯑꯗꯣ ꯂꯤꯠꯂ ꯆꯪꯗꯣꯏꯅꯦꯕ ꯂꯤꯠꯂ ꯆꯪꯗꯣꯏꯅꯦ ꯁꯤꯗ ꯂꯣꯏ ꯐꯥꯎ ꯆꯠꯅꯩꯌꯦꯕꯀꯣ ꯏꯟꯖꯥꯡ ꯌꯣꯟꯕ ꯂꯥꯛꯄ ꯉꯥ ꯌꯣꯟꯕ ꯂꯥꯛꯄ ꯐꯥꯎ ꯆꯠꯂꯦ ꯂꯤꯠꯂ ꯆꯪꯗꯣꯏꯅꯦ ꯍꯧꯖꯤꯛ ꯑꯩ ꯂꯤꯠꯂꯒꯦ ꯑꯁ ꯄꯛꯊꯔ ꯆꯪꯉꯦ ꯃꯣꯏꯅ ꯁꯤꯗꯒꯤ ꯂꯤꯠꯂ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯐꯥꯎꯗꯣꯔꯛꯑꯦ ꯑꯁꯤꯗ ꯍꯧꯔꯤ ꯂꯐꯨꯁꯤꯅꯦꯕꯀꯣ ꯑꯁꯤ ꯕꯤꯜꯗꯤꯡꯁꯦ ꯃꯤ ꯂꯩꯇ꯭ꯔꯦ ꯃꯣꯏ ꯀꯟꯅ ꯁꯦꯝꯖꯟꯕꯩ ꯇꯧꯔꯤ ꯑꯩꯅ ꯅꯍꯥꯟ ꯅꯣꯡꯃ ꯏꯃꯥꯟꯅꯕꯤꯒꯤ ꯍꯤꯡꯒꯣꯜ ꯇꯨꯔ ꯇꯧꯔ ꯎꯠꯂꯛꯈꯤꯕꯗꯣ ꯑꯗꯣ ꯁꯤꯗꯒꯤ ꯑꯗꯨꯝ ꯆꯠꯂꯒ ꯃꯥ ꯍꯤꯡꯒꯣꯜꯗ ꯎꯏꯗꯤ ꯍꯥꯏꯔꯝꯕꯅꯦꯕ ꯑꯗꯣ ꯃꯥꯗꯤ ꯁꯤꯗ ꯐꯥꯎꯗꯣꯛꯑꯒ ꯂꯥꯛꯄ ꯌꯥꯎꯈ꯭ꯔꯦ ꯁꯤ ꯂꯐꯨꯁꯦ ꯂꯦꯟꯒꯦ ꯄꯨꯡꯗꯣꯟ ꯍꯧꯏ ꯕꯣꯔꯣꯏ ꯃꯌꯥꯝ ꯍꯧꯏ ꯁꯤ ꯕꯣꯔꯣꯏꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯩꯅ ꯈꯔ ꯈꯨꯜꯂꯦꯕꯀꯣ ꯅꯤꯛꯊꯔꯒ ꯂꯐꯨꯁꯦꯀꯣ ꯃꯌꯥꯝ ꯃꯅꯨꯡꯗ ꯑꯃꯗꯤ ꯆꯥꯕ ꯌꯥꯕ ꯑꯗꯨꯝ ꯐꯖꯕ ꯑꯃꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯇꯣꯞꯄ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯦꯕ ꯑꯩꯒꯤꯁꯦ ꯑꯇꯣꯞꯄ ꯂꯩꯔꯤꯁꯤꯡꯁꯦ ꯂꯣꯏꯅ ꯋꯥꯡꯉ ꯆꯥꯎꯔꯒ ꯃꯤ ꯃꯉꯥ ꯆꯥꯕꯩꯗꯤ ꯑꯗꯨꯝ ꯌꯥꯗꯕ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯪ ꯆꯥꯕꯩꯅꯤꯅ ꯐꯔꯛ ꯌꯥꯝ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯁꯦ ꯏꯊꯤ ꯌꯦꯡꯉꯤꯅꯤ ꯑꯇꯣꯞꯄ ꯐꯖꯕ ꯌꯥꯎꯕ ꯌꯦꯡꯉꯤꯅꯤ ꯃꯆꯥ ꯆꯥꯕ ꯌꯥꯕ ꯌꯥꯎꯕꯗꯤ ꯌꯥꯎꯔꯝꯃꯦ ꯑꯃ ꯃꯅꯨꯡꯗ ꯑꯗꯣ ꯑꯩꯁꯦ ꯆꯪꯕꯁꯦ ꯀꯤꯖꯔꯤꯅꯦꯕ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦꯕ ꯁꯣꯝꯗ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯂꯐꯨ ꯂꯦꯜꯂꯤꯗꯣ ꯁꯤꯗ ꯂꯥꯛꯄꯗꯒꯤ ꯉꯁꯤ ꯑꯍꯥꯟꯕꯅꯦꯕꯀꯣ ꯂꯐꯨ ꯆꯥꯗꯣꯏꯁꯤꯁꯨ ꯑꯗꯣ ꯑꯩꯁꯦ ꯀꯤꯖꯔꯤꯅꯦ ꯑꯗꯣ ꯀꯤꯖꯅ ꯆꯪꯉꯦꯕꯀꯣ ꯑꯁꯤ ꯃꯅꯨꯡꯗ ꯍꯧꯔꯤꯁꯦ ꯂꯦꯜꯂꯒꯦꯅ ꯑꯗꯣ ꯆꯤꯅꯥꯁꯤꯡ ꯂꯦꯟꯕꯗꯤ ꯂꯦꯜꯂꯛꯑꯦ ꯂꯦꯟꯕꯁꯤꯁꯨ ꯀꯤꯖꯅ ꯂꯦꯜꯂꯤꯁꯦ ꯊꯣꯛꯂꯛꯀꯗ꯭ꯔꯅ ꯈꯨ ꯀꯥꯝꯕꯤꯗꯣ ꯑꯗꯣ ꯂꯦꯜꯂꯛꯑꯦ ꯂꯐꯨꯁꯦ ꯂꯨꯝ ꯂꯥꯎꯋꯦ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯊꯣꯊꯣ ꯂꯥꯎꯕꯗꯣ ꯑꯗꯨꯗꯤ ꯑꯣꯏ ꯆꯥꯔꯒꯗꯤ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯂꯐꯨ ꯏꯁꯤꯡ ꯆꯦꯟꯕ ꯑꯗꯒꯤ ꯂꯨꯝ ꯂꯥꯎꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦꯗꯤ ꯍꯥꯏ ꯊꯠꯂꯝꯃꯒꯦ ꯑꯗꯨꯝ ꯊꯠꯂꯒꯦꯀꯣ ꯍꯧꯋꯦ ꯊꯥꯡꯒꯤꯗꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯂꯦꯟꯕ ꯆꯪꯈ꯭ꯔꯦ ꯃꯍꯤ ꯈꯨꯇꯥꯁꯦ ꯑꯃꯨꯛꯇ ꯑꯗꯨ ꯃꯌꯥꯝ ꯂꯐꯨꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯀꯥꯟꯗ ꯊꯝꯕ ꯀꯥꯟꯗ ꯌꯨꯡꯉꯒ ꯊꯝꯕꯁꯦ ꯂꯐꯨ ꯍꯥꯎꯕ ꯋꯥꯠꯂꯦ ꯍꯥꯏꯌꯦꯕꯀꯣ ꯁꯨꯃꯥꯏꯅ ꯐꯩꯔ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯍꯥꯏ ꯄꯨꯕꯁꯨ ꯐꯩꯔ ꯄꯨꯕꯤꯌꯨ ꯍꯥꯏꯌꯦ ꯂꯥꯛꯑꯣ ꯑꯩꯁꯦ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯉꯁꯤ ꯑꯍꯥꯟꯕꯅꯦꯕ ꯁꯨꯃꯥꯏꯅ ꯐꯅꯦꯛ ꯁꯦꯠꯂꯤꯁꯦ ꯃꯌꯥꯡ ꯅꯨꯄꯤ ꯑꯃꯁꯦ ꯋꯥꯛꯀꯤꯡ ꯆꯠ ꯂꯩꯔꯝꯃꯤ ꯌꯦꯡꯉ ꯆꯠꯈ꯭ꯔꯦ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯗꯤꯗꯤ ꯃꯌꯥꯝ ꯎꯔꯗꯤ ꯍꯪꯉꯛꯇꯣꯏꯅꯦ ꯑꯗꯨꯒ ꯗꯦꯠ 11ꯗ ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔ ꯂꯩ ꯍꯥꯏꯌꯦꯕꯀꯣ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯐꯅꯦꯛ ꯁꯦꯠꯂꯒ ꯆꯠꯁꯤꯔꯥ ꯀꯨꯔꯇꯤ ꯁꯦꯠꯂ ꯆꯠꯁꯤꯔꯥ ꯈꯜꯂꯦ ꯑꯗꯣ ꯐꯅꯦꯛ ꯁꯦꯠꯂ ꯆꯠꯂꯨꯕꯗ ꯃꯣꯏ ꯃꯌꯥꯝ ꯍꯪꯉꯛꯀꯗꯕ ꯃꯌꯥꯝꯗꯣ ꯌꯦꯡꯒꯗꯕ ꯃꯌꯥꯝꯗꯣ ꯂꯤꯊꯣꯛꯈ꯭ꯔꯒꯦ ꯌꯥꯝ ꯊꯝꯒꯦ ꯑꯗꯨ ꯈꯪꯕ꯭ꯔꯥ ꯃꯣꯏ ꯗꯤꯗꯤ ꯍꯣꯏ ꯑꯃꯥ ꯍꯣꯏ ꯂꯤꯠꯄꯗꯣ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯅꯣꯟꯗꯔ ꯂꯤꯠꯂꯤꯗꯅ ꯃꯣꯏ ꯀꯃꯥꯏꯅ ꯂꯤꯠꯂꯤ ꯈꯪꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯅꯣꯟꯈꯠꯂꯒ ꯁꯨꯃꯥꯏꯅ ꯎꯕꯥ ꯑꯣꯏꯅ ꯂꯤꯠꯂ ꯆꯠꯂꯦ ꯍꯥꯏꯕ ꯂꯤꯠꯂꯒꯦ ꯄꯤꯛꯄꯩꯔꯥ ꯈꯪꯗꯦꯕ ꯃꯌꯥꯝ ꯁꯤꯠ ꯂꯥꯎ ꯂꯩꯊꯣꯔꯛꯑꯦ
ꯑꯗꯣ ꯑꯩꯒꯤ ꯍꯤꯡꯒꯣꯜꯁꯦꯀꯣ ꯁꯨꯃꯥꯏꯅ ꯆꯪꯐꯝ ꯑꯅꯤ ꯊꯝꯃꯦꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯩꯁꯦ ꯀꯕꯛ ꯍꯤꯡꯒꯣꯜꯒ ꯁꯤꯗꯪꯒ ꯑꯗꯣ ꯍꯧꯖꯤꯛ ꯂꯣꯏꯅ ꯍꯧꯒꯠꯂꯛꯑꯦ ꯍꯋꯥꯏꯗꯒꯤ ꯕꯦꯂꯦꯟꯗ꯭ꯔꯤꯗꯒꯤ ꯌꯦꯡꯉꯁꯦ ꯁꯤ ꯎ ꯐꯗꯤꯒꯣꯝꯁꯤꯗꯤ ꯑꯁ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯩꯅ ꯅꯥꯔꯤꯉꯩꯗ ꯅꯣꯡꯃꯈꯛ ꯏꯁꯤꯡ ꯆꯥꯏꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨ ꯅꯨꯡꯁꯥꯅ ꯍꯦꯛꯇ ꯃꯅꯨꯡꯗꯗꯤ ꯂꯩꯕꯥꯛ ꯃꯅꯨꯡꯗꯗꯤ ꯃꯈꯣꯡꯁꯤ ꯆꯣꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯅꯨꯡꯁꯥ ꯌꯥꯝ ꯀꯜꯂꯦꯕ ꯅꯨꯡꯁꯥ ꯌꯥꯝ ꯀꯜꯂꯦ ꯑꯗꯨ ꯐꯖꯅ ꯀꯪꯁꯤꯟꯈ꯭ꯔꯦ ꯑꯗꯣ ꯃꯌꯣꯟ ꯑꯅꯧꯕꯗꯤ ꯈꯔ ꯆꯣꯡꯉꯤ ꯑꯗꯣ ꯌꯥꯝ ꯐꯖꯕ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯅꯍꯥꯟꯒꯤ ꯃꯔꯣꯏꯗꯣ ꯏꯁꯤꯡ ꯃꯔꯣꯏ ꯃꯀꯥ ꯆꯥꯕꯤ ꯏꯁꯤꯡ ꯃꯔꯣꯏꯗꯣ ꯌꯥꯝ ꯐꯖꯔꯦ ꯅꯄꯥꯛꯄꯤꯁꯨ ꯐꯒꯠꯂꯛꯑꯦ ꯑꯗꯨꯒ ꯅꯥꯀꯨꯞꯄꯤꯁꯨ ꯑꯗꯨꯝ ꯌꯥꯝꯃꯦ ꯅꯄꯥꯛꯄꯤꯁꯨ ꯑꯗꯨꯝ ꯌꯥꯝꯃꯦ ꯂꯣꯏ ꯐꯒꯠꯂꯛꯑꯦ ꯇꯞꯅ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯁꯤꯅ ꯑꯩꯅ ꯁꯤꯗ ꯐꯗꯤꯒꯣꯝ ꯈꯔ ꯍꯨꯟꯖꯟꯈꯤꯕꯅꯦ ꯑꯗꯨꯒ ꯁꯤꯗ ꯁꯧꯒ꯭ꯔꯤ ꯑꯗꯨꯒ ꯇꯦꯅꯋꯥꯡꯕꯤ ꯀꯥꯂꯟꯗ꯭ꯔꯤ ꯃꯔꯤ ꯌꯥꯝ ꯆꯠꯇꯕꯤ ꯍꯥꯏꯕ꯭ꯔꯤꯠꯀꯤꯅꯦ ꯍꯥꯏ ꯏꯃꯥꯅ ꯄꯤꯔꯛꯄꯅꯦ ꯑꯗꯨꯗꯣ ꯁꯤꯗ ꯑꯗꯨꯝ ꯊꯥꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯗ ꯌꯥꯏꯉꯪ ꯊꯥꯈꯤꯕ ꯑꯩ ꯀꯥꯎꯔꯦ ꯌꯥꯏꯉꯪ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯁꯤ ꯍꯧꯗ꯭ꯔꯤꯁꯤꯅꯗꯤ ꯑꯗꯨꯒ ꯃꯌꯥꯝ ꯄꯦꯔꯨꯛ ꯂꯣꯏ ꯁꯥꯕꯅꯥꯁ ꯁꯥꯈ꯭ꯔꯦ ꯈꯤꯇꯪꯗꯤ ꯍꯧꯔꯤ ꯑꯁꯤꯗ ꯃꯊꯛꯇ ꯈꯔꯒ ꯍꯧꯔꯤ ꯍꯪꯒꯥꯝ ꯁꯤ ꯍꯪꯒꯥꯝ ꯌꯨꯝꯒꯤ ꯍꯪꯒꯥꯝꯗꯨꯅꯦꯕꯀꯣ ꯍꯪꯒꯥꯝ ꯍꯨꯟꯖꯜꯂꯦ ꯑꯗꯨꯒ ꯕꯦꯂꯦꯟꯗ꯭ꯔꯤꯁꯨ ꯊꯥꯏ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯍꯪꯒꯥꯝꯁꯤꯀꯣ ꯃꯌꯥꯝ ꯀꯨꯡꯅ ꯐꯖꯅ ꯁ꯭ꯋꯥꯏ ꯆꯞ ꯃꯥꯟꯅ ꯍꯧꯔꯝꯕꯅꯦꯕ ꯑꯗꯣ ꯎꯆꯦꯛꯅ ꯈꯨꯜꯂꯤꯔ ꯈꯪꯗ꯭ꯔꯦ ꯁ꯭ꯋꯥꯏ ꯈꯛꯇꯪ ꯍꯧꯔꯦ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯧꯔꯤꯁꯦ ꯑꯗꯨꯒ ꯕꯦꯂꯦꯟꯗ꯭ꯔꯤꯁꯦ ꯌꯥꯝ ꯇꯞꯄꯦ ꯍꯧꯒꯠꯂꯛꯏ ꯃꯥꯁꯦ ꯇꯞꯅ ꯑꯗꯨꯒ ꯍꯋꯥꯏ ꯀꯣꯂꯤ ꯍꯋꯥꯏꯗꯨꯅꯦꯕ ꯌꯨꯝꯒꯤ ꯀꯣꯂꯤ ꯍꯋꯥꯏꯗꯤ ꯌꯥꯝ ꯐꯖꯅ ꯍꯧꯒꯠꯂꯛꯑꯦ ꯑꯗꯨꯒ ꯁꯤ ꯃꯊꯛꯁꯤꯒ ꯃꯈꯥꯅ ꯍꯥꯟꯅ ꯊꯥꯕꯅꯦꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯒꯦꯞ ꯂꯩꯈꯤꯕꯀꯣ ꯃꯊꯛꯀꯤꯁꯤꯅ ꯀꯣꯟꯅ ꯊꯥꯕꯅꯦꯕ ꯑꯗꯨꯒ ꯃꯥꯁꯦ ꯇꯞꯄꯦ ꯃꯈꯥꯒꯤꯁꯦ ꯑꯗꯣ ꯏꯃꯥꯅ ꯀꯣꯂꯤ ꯍꯋꯥꯏ ꯃꯔꯛꯇ ꯄꯣꯝ ꯍꯋꯥꯏ ꯑꯗꯨꯝ ꯊꯥꯃꯤꯟꯅꯒꯣ ꯀꯣꯂꯤ ꯍꯋꯥꯏꯅ ꯍꯥꯟꯅ ꯆꯥꯊꯣꯛꯈ꯭ꯔꯒ ꯄꯣꯝ ꯍꯋꯥꯏꯅ ꯀꯣꯟꯅ ꯄꯥꯜꯂꯛꯀꯗꯕꯅꯤ ꯑꯗꯨꯝ ꯆꯩꯗꯣ ꯑꯅꯤꯔꯛ ꯍꯟꯅꯗꯅꯕꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯁꯦ ꯃꯔꯛ ꯃꯔꯛꯇ ꯈꯔꯕꯨꯗꯤ ꯊꯥꯖꯤꯜꯂꯦ ꯑꯗꯨꯒ ꯁꯤꯁꯦ ꯃꯥꯏꯔꯦꯜꯂ ꯇꯣꯔꯣꯕꯣꯠꯂ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯁꯤ ꯃꯥꯏꯔꯦꯟꯅꯦ ꯑꯁꯤꯁꯨ ꯃꯥꯏꯔꯦꯟ ꯑꯣꯏꯕ ꯃꯥꯜꯂꯦ ꯆꯞ ꯃꯥꯟꯅꯩ ꯑꯗꯣ ꯌꯦꯡꯉꯒꯦ ꯐꯖꯅ ꯍꯧꯒꯠꯂꯛꯏ ꯇꯞꯅ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯩꯅ ꯐꯗꯤꯒꯣꯝ ꯈꯔ ꯍꯨꯟꯖꯟꯕꯅꯦꯕꯀꯣ ꯁꯤꯗꯩ ꯌꯥꯝ ꯆꯥꯎꯕ ꯖꯒꯥꯕꯨꯗꯤ ꯅꯠꯇꯦ ꯐꯗꯤꯒꯣꯝ ꯍꯨꯟꯖꯜꯂꯦ ꯁꯤ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯐꯗꯤꯒꯣꯝꯁꯤꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯈꯔꯒ ꯍꯨꯟꯈꯤꯅꯦꯕꯀꯣ ꯑꯗꯨꯒ ꯇꯨꯅꯤꯡꯈꯣꯛꯁꯨ ꯌꯥꯝ ꯐꯖꯔꯛꯑꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯁꯤꯗ ꯐꯛꯄꯥꯏ ꯌꯦꯟꯗꯦꯝꯁꯦꯀꯣ ꯌꯥꯝ ꯐꯧ ꯌꯥꯗꯦ ꯊꯥꯗ ꯉꯥꯏꯔꯤꯕ ꯑꯣꯏꯕꯩꯔꯥ ꯈꯪꯗꯦ ꯏꯃꯥꯟꯅꯕꯤꯅ ꯍꯥꯏꯌꯦ ꯌꯦꯟꯗꯦꯝ ꯐꯕ ꯋꯥꯠꯂꯦ ꯃꯣꯏ ꯁꯤ ꯂꯝꯗ ꯍꯥꯏꯌꯦ ꯁꯧꯒ꯭ꯔꯤꯁꯨ ꯐꯖꯅ ꯍꯧꯔꯛꯏ ꯃꯈꯜ ꯁꯨꯔꯦ ꯁꯧꯒ꯭ꯔꯤꯁꯦ ꯅꯨꯡꯁꯤꯗꯥꯛ ꯁꯤꯗ ꯑꯩꯅ ꯁꯤꯗ ꯄꯥꯈꯣꯟ ꯍꯨꯟꯖꯟꯕꯅꯦ ꯄꯥꯈꯣꯟ ꯂꯣꯏ ꯍꯧꯒꯠꯂꯛꯑꯦ ꯃꯆꯥ ꯇꯈꯦꯜꯂꯩꯗꯣ ꯑꯩꯅ ꯁꯥꯔꯛꯀꯤ ꯂꯥꯎ ꯅꯝꯁꯤꯜꯂꯦ ꯆꯣꯡꯈꯠꯂꯛꯑꯦ ꯐꯖꯅ ꯃꯇꯣꯟꯁꯦ ꯑꯅꯧꯕ ꯍꯋꯥꯏꯟꯕꯤ ꯃꯔꯨ ꯑꯃ ꯌꯥꯎꯔꯦꯕꯀꯣ ꯍꯋꯥꯏ ꯃꯔꯛꯇ ꯑꯗꯨ ꯐꯖꯅ ꯍꯧꯒꯠꯂꯛꯑꯦ ꯑꯗꯨꯒ ꯁꯤꯗꯩꯗ ꯁꯤꯒꯤ ꯍꯋꯥꯏꯁꯤꯅꯦ ꯌꯥꯝ ꯐꯖꯅ ꯍꯧꯔꯛꯏꯁꯦ ꯆꯥꯡ ꯆꯞ ꯃꯥꯟꯅꯅ ꯍꯧꯔꯛꯑꯦ ꯁꯤꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯩꯅ ꯄꯣꯝ ꯍꯋꯥꯏ ꯍꯥꯞꯆꯤꯟꯕꯅꯦ ꯌꯥꯝꯗꯤ ꯍꯥꯞꯇ꯭ꯔꯦ ꯄꯣꯝ ꯍꯋꯥꯏꯁꯦ ꯑꯩꯅ ꯃꯃꯥꯡꯗ ꯂꯩꯔꯝꯕꯗꯣ ꯑꯗꯩꯗ ꯃꯔꯤꯗꯣ ꯍꯦꯛꯇ ꯌꯥꯝ ꯆꯠꯂꯦꯕ ꯑꯗꯨꯃꯥꯏꯅ ꯆꯠ ꯇꯥꯔꯒꯗꯤ ꯑꯩ ꯆꯩꯗꯣ ꯍꯥꯞꯅꯤꯡꯉꯥꯏ ꯑꯗꯒꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯔꯔꯣꯏ ꯑꯩꯅ ꯍꯥꯞꯇ꯭ꯔꯦꯕꯀꯣ ꯌꯥꯝ ꯊꯥꯗ꯭ꯔꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯁꯤꯅ ꯊꯕꯤꯅꯦ ꯊꯕꯤꯁꯨ ꯑꯩꯁꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯊꯕꯤ ꯊꯥꯕꯅꯦ ꯑꯇꯩ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯀꯩꯕꯨꯗꯤ ꯑꯗꯨꯝ ꯊꯥꯏꯌꯦꯕꯀꯣ ꯊꯕꯤꯁꯤꯗ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯊꯥꯕꯅꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯈꯔ ꯂꯜꯂꯤꯔ ꯀꯨꯡꯉꯤꯔꯥ ꯈꯪꯗ꯭ꯔꯦ ꯑꯩ ꯁꯨꯃꯥꯏꯅ ꯊꯥꯖꯤꯟꯈ꯭ꯔꯦ ꯁꯧꯒ꯭ꯔꯤꯁꯦ ꯁꯤꯗꯁꯨ ꯈꯔ ꯍꯧꯔꯤ ꯑꯗꯨꯒ ꯑꯩꯅ ꯅꯍꯥꯟ ꯁꯤꯗꯩꯗ ꯄꯣꯝ ꯍꯋꯥꯏ ꯃꯇꯥꯏ ꯑꯣꯏꯕꯁꯤꯗ ꯄꯣꯝ ꯍꯋꯥꯏ ꯑꯃꯨꯛ ꯈꯔ ꯂꯤꯡꯖꯜꯂꯝꯃꯦ ꯑꯗꯨꯒ ꯁꯤꯗꯩꯗꯅ ꯇꯦꯅꯋꯥꯡꯕꯤ ꯑꯃꯨꯛꯈꯔ ꯂꯤꯡꯖꯜꯂꯝꯃꯦ ꯑꯗꯨꯒ ꯁꯤꯗꯩꯗ ꯄꯦꯔꯨꯛꯇꯣ ꯃꯌꯥꯝ ꯍꯧꯔꯝꯕꯅꯦꯕ ꯊꯥꯕ ꯃꯣꯏꯗꯤ ꯍꯣꯡꯗꯣꯛꯑꯒ ꯊꯥꯕꯅꯤꯅꯀꯣ ꯃꯌꯥꯝ ꯅꯨꯡꯁꯥ ꯌꯥꯝ ꯀꯟꯕꯅꯤꯅ ꯐꯖꯅ ꯍꯧꯕ ꯉꯝꯗ꯭ꯔꯦ ꯑꯍꯤꯡꯕ ꯂꯩꯕ ꯉꯝꯍꯧꯕ ꯈꯔ ꯍꯤꯡꯍꯧꯔꯦ ꯁꯤꯗ ꯑꯩꯅ ꯌꯥꯏꯉꯪ ꯊꯥꯖꯤꯜꯂꯦ ꯌꯥꯏꯉꯪꯗꯤ ꯈꯔ ꯇꯞꯄꯦ ꯍꯧꯕ ꯑꯗꯨꯒ ꯁꯦꯕꯣꯠꯅꯦ ꯀꯪꯕꯨ ꯀꯪꯖꯜꯂꯦꯗ ꯃꯅꯥꯁꯦ
ꯁꯦꯕꯣꯠꯅꯦ ꯁꯤꯁꯨ ꯁꯦꯕꯣꯠ ꯊꯥꯖꯟꯕꯅꯦ ꯑꯗꯨ ꯁꯤꯗꯩꯗ ꯀꯔꯥꯏꯅꯣ ꯁꯤꯗꯩꯗ ꯑꯩꯅ ꯇꯣꯔꯣꯕꯣꯠ ꯊꯥꯖꯟꯕꯅꯦ ꯌꯨꯝꯒꯤ ꯇꯣꯔꯣꯕꯣꯠ ꯑꯍꯥꯎꯕꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯩꯒꯤ ꯍꯤꯡꯒꯣꯜꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯍꯋꯥꯏ ꯆꯦꯡꯋꯥꯏꯁꯦ ꯐꯖꯈꯠꯂꯛꯏ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯗꯨꯒ ꯂꯐꯨꯁꯦꯀꯣ ꯂꯐꯨꯁꯤꯁꯨ ꯍꯥꯟꯅ ꯏꯁꯤꯡ ꯐꯪꯉꯝꯗꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯐꯪꯕꯒꯤꯀꯣ ꯐꯖꯈꯠꯂꯛꯑꯦ ꯌꯥꯝꯅ ꯁꯪꯇ꯭ꯔꯤꯛ ꯁꯪꯉꯒ ꯃꯅꯥꯒꯁꯦ ꯑꯗꯨꯒꯅꯦꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯂꯐꯨꯁꯦ ꯑꯩꯗꯤ ꯑꯅꯤ ꯁꯨꯏꯅ ꯂꯩꯔꯝꯕꯅꯦꯕ ꯄꯥꯝꯕꯤ ꯑꯅꯤ ꯍꯧꯋꯦ ꯂꯩꯖꯕꯅꯦꯕ ꯑꯗꯨꯒ ꯑꯩꯁꯦ ꯈꯜꯂꯦꯕ ꯏꯁꯤꯡ ꯆꯥꯏ ꯆꯥꯏꯅ ꯃꯥꯁꯦ ꯀꯩꯒꯤ ꯀꯪꯁꯤꯜꯂꯛꯏꯅꯣꯅ ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯍꯧꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯅꯥꯀꯟꯗ ꯐꯨꯛꯇꯠꯂꯒ ꯂꯩꯕ ꯑꯣꯏꯔꯝꯃꯦꯕ ꯁꯤ ꯊꯥꯖꯟꯒꯦ ꯇꯧꯕꯁꯦ ꯑꯗꯨꯝ ꯐꯔꯛ ꯇꯥꯔ ꯂꯩꯔꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯂꯩꯇꯦꯕ ꯑꯩꯒꯤ ꯊꯥꯅꯤꯡꯉꯥꯏ ꯀꯔꯅꯤꯗꯣ ꯂꯩꯇꯦꯕꯀꯣ ꯍꯌꯦꯡ ꯃꯄꯥꯟꯗ ꯊꯣꯛꯀꯅꯤ ꯑꯗꯩꯗ ꯃꯄꯥꯟꯗ ꯊꯣꯛꯄꯗ ꯂꯩꯔꯛꯑꯒ ꯇꯧꯔꯒ ꯁ꯭ꯋꯥꯏꯗ ꯇꯧꯔꯒ ꯊꯥꯖꯤꯟꯒꯦ ꯇꯧꯕꯅꯦ ꯏꯁꯤꯡꯗꯤ ꯑꯗꯨꯝ ꯆꯥꯏꯕꯤꯕꯅꯦ ꯃꯥꯗꯤ ꯍꯤꯡꯗꯤ ꯍꯤꯡꯉꯤꯕꯀꯣ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕꯤꯕ ꯑꯣꯏꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯣ ꯑꯗꯣ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯄꯨꯟꯅ